Hojiksi yamna laibak thiba paom khok khoi lambi da tabadagi changjarakpani land number 5 Thongam Leikai sida yumai sai hedana labi yam phabadi saiba yumsi khoi mi leinadaba nongna sarakpagi mi di leitriba pokhaiba mai yun thangnabada leiba aduma mafam am oiramadagi ka hena amang atadi thongdre asokon thongdre the source of kanosi karai di laino haina akuni yeng matamdadi phata hobi mai thabasi oi leiramne aduna hojiksi maheu langphok yamna hobo matamni nuksit kanjalakpa matam adugi mathakta khoi ising phangdabagi awaba ma khoi thengai matamda mai thabiriba phata hobibu mai thabiriba isili nausing pumnamuksing asina unattended kenosidi tobigano habo isana sangaga leiraga phata hogidu thadokbiu atopada khudong chadaba thohondanamagidamta kano honabiu sigi mamangda amatanga thamjage mayamda ngarang nahan aikoi maski tang trama thoida yumma masati na mai jai senapati dagi maram dagi mu changchallaga purul laiba khumduda haibasida nupi masa ma akoi chahi kunga mari khatang ngari bi nupi masa ma magi tha mari manga subada ngaiba masa nupa amaga aduga mai nupa sina tha mari gi mamangda sigraba onongna laibak thiriba phibam mamakak ta ma leijaba nupi masa se masi lamai thabadagi magi mayu gi yarga kari gimta lehudre masi akoi red cross na sanjinjai akoi team amna chanchalagi yengu matamda magi ne kam leitre akoi angamba phirol dagi kolik dagi sana thanaba pot-chei khara akoina mateng pangjarami luri badi leinana yum leiram dabasi akoina amuk imphal tana lakanda 10 loro kanda 10 khalaga hauji hauji si 10 akoi red cross ki 10 manung de leiri bani adagi mu dc da akoi ngangna kanda khudaki oina mangonda lupa lising tara sana thanum pibire hauji hauji akoi ai thoksarak pasi akoi team mama red cross ki team mama ga loina na se kangla prem akoi mayam khangwiriba marse akoi treasurer ni nongna khanba adagi Dr. Manglem aduga Nabasandra secretary ni akoi mayam di salaga governor unajurubani governor da si wari si tamjarmani governor na magi details mayam piromanda mai hedi angam mateng pangyen hai so Manipur de lebiriba miyam pumnamuksina hojik nungsin kalaba matamni sajibugi nonglei nungsin laba matamni stay da mai phau langpok thokpustagi section G haiba taragadi aikoi mai si unnecessarily aikoi mai pangtha thaba toroisi mafam saba mafam da puthoga aikoi na sangaga mai thasi mai churama kanda wongkhala le kanda kaisu toroi thokraga ngasi na yes de leiba yumsing asi amdi engbi sidaida leiba si nala loi chakre aduga yumjing bu sinun leisi sidaida saibo mai sina karigumba wairamba taragadi karino bo oidorisi asingmo mayam khudung thiba mayam singstagi akoi ngakthok nasi akoi loksing taminarasi loksing leina wakhal leina akoi environment si convinasi ro wakum si red cross ki makiri thamjage